ngasisu Manipur top channel gi maikei special content ma myam gi damak puduna laksari myam le fukta minasi aduga myam phong hi bisi phong sing digi article kalam dagi lakho charakana hauji hauji tholi ba thaudo wathok sing na main oina focus tawa content amani myam share tawjaraki myam le fukta minasi Indian Constitution ki article 164 cross 4 may samlakpa mn tawa mathau tarak labra haibisi uhang amoina hangnaragliba hauji hauji khoi Manipur da yamna mak मैम हंगनरीब फोंग सिफोंग सिंगसिदा फोकस तौरीब कंटेंट अमने मैम शेयर तौजरके इंडिया चटनरीब डेमोक्रेसी असि मलेम की ख्वाइदगी चाउब अमनी हाइना सिंथानरीबनी लोइनना लैरिब कॉन्स्टिट्यूशन असिसु ख्वाइदगी चाउब अम ओइरि कॉन्स्टिट्यूशन असि 104 रक सेमदोखरे मखातानसु सेमदोरक यारी कॉन्स्टिट्यूशन की आर्टिकल 164 क्लॉज 4 की मतुंगिना मियाम की मिहुत ओइदब मियामा पार्लियामेंट नत्रगा असेंबली की मिनिस्टर ओहनब यारी अदोमेनम मिरेदु मिनिस्टर ओइन वसक लौखिब नुमितेगी पारगा था तरुकी मपुंग मिखल पांगथोक्तुन मिहुत एमएलए ओइगदबनी करिगुम एमएलए ओइब ngमद्रबदी मिनिस्टर ओइब तोकदबनी हाइरि मसि ओख्रम हेनरी की हंतक थोकलिब थौदो असिददी सतनब यारक्तब फिबम अमदा लाखले कुमजा इंग्लिशिंग निग तरागा तरेता पांगथोखिब मणिपुर लेजिस्लेटिव असेंबली की मिखलदा तरागा मंगा वांखै एसीदगी महाक कांग्रेस की टिकेट माय पगलक्तुन एमएलए ओइरखरे मदुगी मतुंग कुमजा इंग्लिशिंग निग कुनगी सेप्टेम्बर थादा एमएलए ओइबदगी रिजाइन तौरे हाइना असेंबली सेक्रेटरी द सेरोल पिसन की लोनेना महाकी रिकग्नाइजेशन अदु सेप्टेम्बर तरागा मथोइदे असेंबली सेक्रेटरी ना यापा पिखि मदुगी मतुंग था अदुमकी कुनगी मरीदा ओख्रम हेनरी यावना मियोय मंगा मिनिस्टर ओइना वासक लौखि कॉन्स्टिट्यूशन की मतुंग इना एमएलए ओइहनगदबदु मिखल पांगथोकप ngमदना मतम लोइखरे मिखल पांगथोकप ngमदबगी मरुइब मरमदी वांखै एसी द बीजेपी की मेरेप ओइखिबा वाई इराबोट ना हाई कोर्ट ऑफ मणिपुर इलेक्शन पिटिशन अमा कुमजा इंग्लिशिंग निग तरागा तरेत थाखिबदु कोर्ट ना वायल पीबा थेंगथबना ओइरखिबनी इंग्लिशिंग निग तरागा तरेत मिखल द ओख्रम हेनरीना नॉमिनेशन फाइल तौखिबगी एफिडेविट अरानबा किया यावरे हैना थरखिबा इलेक्शन पेटिशन अदु सही मरी फारबा मतम मसी फावबद लोइसिनबा ngमदना लैरि मिखल पांगथोकपा यारक्तबा अमसुम था तरुकी मतम लोइसिलकपा लोइनना मिनिस्टर फम थदोकपा याबगी फिबम लाकपदगी हेनरीना मार्च तरागा मंगादा सुप्रीम कोर्ट सत्तुना मिखल पांगथोकपा यादबा अमसुम मिनिस्टर ओइबा यारगलोइदबा फिबम असिदा वायल अमा पिबिनबा रिट पिटिशन अमा थाखि माकी वकर अदु सुप्रीम कोर्ट ना था असिमकी तरागा तरेता एडमिट तौखिबा मतुंग था असगी कुनगमरीदा हियरिंग सथबदा कोर्ट ना मिखल पांगथोकपा ngमद्रिबदु इराबोट की इलेक्शन पिटिशन लोइसिनबा ngमदबनी खंगबगा लोइनना कोविड लाइसेट लाखिबना हाई कोर्ट ऑफ मणिपुर ना मतम साना केस अदु लोइसिनबा ngमदबनी हाइना लौखि फिबम अमसु मतम येंगलगा कोर्ट ना हेनरीना मिनिस्टर मखा ताना ओइबदा अकाइबा लेफम थोकते मलेम की ओइबा लाइसेटना मरम ओइरगा महाकना मिनिस्टर ओइबगी खुदोंग चाबा मंगहनफम थोकते हाई कोर्ट ना अथुबदा वायल पिरकनी हाइबगी ऑब्जर्वेशन पिखि मदुगी मतुंग इना हेनरी ना ngasi फाव मिनिस्टर फम थादोक्तना लैरि हौजिक सुमहाक मिनिस्टर ओइरि था तरुकी मनुंगदा मिखल पांगथोक्तुन एमएलए ओइगदबनी एमएलए ओइबा ngमद्रबदि मिनिस्टर ओइबा यारोइदबनी हाइबा आर्टिकल 164 क्लॉज 4 मतंग असिददी मयाइ समले हाइना लौब यारे सुप्रीम कोर्ट के ऑब्जर्वेशन खोंगाउनब नते हाइबा यारि फिबम असिददी आर्टिकल 164 क्लॉज 4 एमेंड तब मथौ तारबरा हाइबा वहंग अमा लाखले मतम पुनमक्ता चुमदुना लैगदबा सतना हनगदबा कॉन्स्टिट्यूशन के आर्टिकल सिंग सनबा यारक्तबा हाइबसे अंगक थक्दो अमनी हाइना लौब याय मणिपुर पिक्चर रबसु पॉलिटिक्स की लमददी इंडिया की अतै स्टेट सिंग दा थोक्तबा अंगक थक्दो क्या थोकली असिगुम थक्दोक सिंग असि इंडिया की अतोप स्टेट सिंग ना मतौ तमनरकपसु यारी हाइबा पाव अमनी म्याम दा शेयर तौजरिबिसे अम म्याम सु स्टार्ट ततना शेयर तौजब कंटेंट अमनी सिगी कंटेंट सी अमसुम थुदो हिंदोना हेना खंगबीबा मियोइस कयासु यौबिरंगनी मैम की मोस सुसुसुदना कमेंट बॉक्स थंबिरमयना मणिपुर टॉप चैनल की मेकेदिगिसु मैम दगी रिक्वेस्ट तौजरी अमसु मरुइबा इ पाउलेगरी सोयसोयदना मैमला अपडेट अदम पिजरकी चैनल सिगी मेकेदिगी अमसुम मैम सिगी पाउसु लोइसलकपोइना मैम दा हेना कानागनी खनबा कंटेंट मसांग खतंग एडिटोरियल कलम दगी लखोचरकान हेनासु मैम ताब इंटरेस्ट ओइगदबा कंटेंट नि लखोचरकान मैम दा शेयर तौजरमगे मैम लफुक्ता मिनसी मैम कंटेंट असिगी ममिंगसिना यू थकपदा मी सिरकपा ड्राई स्टेटनी हाइबगी आथ्र लैतबनी हाइबसिनी यू योनबा सुंगबा मदी थकपा यादबा ड्राई स्टेट ओइरिबा मणिपुरदा यू थकपदा
ꯊꯛꯂꯤꯕ ꯌꯨ ꯑꯗꯨ ꯄꯣꯏꯖꯅꯤꯡ ꯑꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯅ ꯑꯣꯏꯅꯥꯝ ꯁꯧꯃꯨꯡꯒꯤ ꯃꯤꯑꯣꯏ 5 ꯁꯤꯈ꯭ꯔꯦ꯫ ꯀꯌꯥ ꯑꯃꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯔꯤ꯫ ꯃꯈꯥ ꯇꯥꯅ ꯁꯤꯔꯛꯄꯁꯨ ꯌꯥꯔꯤ꯫ ꯏꯪ 1932ꯗꯒꯤ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠꯅꯤ ꯍꯥꯏꯅ ꯂꯧꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯁꯨ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃ ꯐꯥꯎꯕ ꯇꯥꯔꯛꯇꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯌꯨ ꯁꯨꯡꯕ ꯑꯃꯗꯤ ꯌꯣꯟꯕ ꯊꯤꯡꯒꯗꯕ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯨ ꯌꯨ ꯁꯨꯡꯕ ꯑꯃꯗꯤ ꯌꯣꯟꯕꯗ ꯑꯊꯤꯡꯕ ꯊꯝꯕꯒꯤ ꯃꯍꯨꯠ ꯇꯦꯛꯁ ꯂꯧꯗꯨꯅ ꯑꯌꯥꯕ ꯄꯤꯊꯣꯛꯇꯨꯅ ꯌꯨ ꯁꯨꯡꯕ ꯑꯃꯗꯤ ꯌꯣꯜꯍꯜꯂꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯂꯩꯉꯥꯛꯁꯤꯡꯁꯨ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯔꯛꯂꯤꯕ ꯔꯦꯚꯤꯅ꯭ꯌꯨ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯀꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯊꯤꯒꯠꯄꯤꯗꯦ꯫ ꯁꯔꯀꯥꯔꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯀꯔꯛꯏ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯒꯨꯝ ꯂꯩꯊꯣꯛꯂꯛꯂꯤ꯫ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯔꯦꯚꯤꯅ꯭ꯌꯨ ꯌꯥꯝꯅ ꯀꯔꯛꯇꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯌꯥꯝꯅ ꯀꯔꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯑꯦꯛꯁꯥꯏꯖꯒꯤ ꯀꯃꯤꯁꯅꯔ ꯑꯃꯅ ꯇꯦꯛꯁꯁꯨ ꯀꯔꯛꯎ ꯍꯥꯏ, ꯌꯨꯁꯨ ꯊꯤꯡꯉꯨ ꯍꯥꯏ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯌꯨ ꯁꯨꯡꯕ, ꯌꯣꯟꯕ, ꯊꯛꯄ ꯑꯊꯤꯡꯕ ꯊꯝꯂꯛꯇꯕꯗꯒꯤ ꯉꯁꯤꯗꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯌꯨ ꯊꯛꯂꯨꯕꯗꯒꯤ ꯂꯩꯈꯠꯅꯕ ꯈꯔꯅ ꯁꯤꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯆꯧꯕ ꯏꯀꯥꯏꯕ ꯑꯃ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯐꯪꯂꯦ꯫ ꯏꯀꯥꯏ ꯈꯪꯗꯕꯗꯒꯤꯗꯤ ꯌꯨ ꯁꯨꯡꯕ, ꯌꯣꯟꯕ, ꯊꯛꯄ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯨ ꯊꯛꯂꯨꯕꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯦ ꯈꯪꯂꯕ ꯐꯥꯎꯕ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯉꯥꯛ ꯑꯁꯤꯗ ꯂꯩꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯧꯅꯔꯛꯇꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯕ ꯅꯤꯁꯥ ꯊꯤꯡꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯗꯥꯅ ꯐꯥꯎꯕ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯤ ꯁꯔꯀꯥꯔꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯔꯛꯂꯕ ꯐꯥꯎꯕ ꯁꯣꯏꯈ꯭ꯔꯦ, ꯂꯥꯟꯈ꯭ꯔꯦ, ꯃꯇꯨꯡꯗꯗꯤ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯊꯕꯛ ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯂꯧꯗꯨꯅ ꯌꯩꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒꯨꯝ ꯃꯤꯌꯥꯝ ꯆꯞ ꯃꯥꯟꯅ ꯊꯤꯡꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯤꯒꯨꯂꯥꯏꯖ ꯇꯧꯁꯤꯔꯥ ꯈꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯑꯣꯏꯖꯔꯕꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯒꯨꯝ ꯄꯜꯂꯤ꯫ ꯃꯁꯤꯃꯛꯇꯤ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯂꯩꯍꯟꯗꯕꯅꯤ ꯍꯥꯏꯅꯁꯨ ꯀꯟꯇꯦꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯁꯤꯌꯔ ꯇꯧꯕꯤꯔꯛꯏ꯫ ꯑꯗꯨ ꯃꯌꯥꯝ ꯁꯤꯗꯒꯤ ꯂꯧꯈꯠꯆꯔꯤꯕ ꯌꯥꯕ ꯀꯟꯇꯦꯟ ꯃꯆꯥ ꯈꯛꯇꯪ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯂꯩꯉꯥꯛꯁꯤꯡꯁꯨ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯔꯛꯂꯤꯕ ꯔꯦꯚꯤꯅ꯭ꯌꯨ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯀꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯊꯤꯒꯠꯄꯤꯗꯦ꯫ ꯁꯔꯀꯥꯔꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯀꯔꯛꯏ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯒꯨꯝ ꯂꯩꯊꯣꯛꯂꯛꯂꯤ꯫ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯔꯦꯚꯤꯅ꯭ꯌꯨ ꯌꯥꯝꯅ ꯀꯔꯛꯇꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯌꯥꯝꯅ ꯀꯔꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯑꯦꯛꯁꯥꯏꯖꯒꯤ ꯀꯃꯤꯁꯅꯔ ꯑꯃꯅ ꯇꯦꯛꯁꯁꯨ ꯀꯔꯛꯎ ꯍꯥꯏ, ꯌꯨꯁꯨ ꯊꯤꯡꯉꯨ ꯍꯥꯏ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤ ꯍꯥꯏꯕ ꯃꯇꯦꯛꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯃꯣꯠꯁꯤꯡꯗꯨ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯖꯒꯥ ꯑꯃꯁꯨꯡ ꯂꯩꯀꯥꯏꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯏꯟꯖꯣꯏ ꯇꯧꯕꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫ ꯑꯃꯁꯨꯡ ꯃꯌꯥꯝ ꯏ ꯄꯥꯎ ꯍꯦꯛ ꯂꯩꯕꯒ ꯑꯅꯧꯕ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ꯫ ꯁꯦꯌꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫